Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da partu headline. Kuki Militant Singna Ukrulgi Sanagai Tel Naga Village at Landakhre, Sarkargi Tawongi Mayokta Mars Kunmatoida Litanda protest rally Pangtokudori. Kuki Militant Singna Chandelda Village Trip Ama Hat Nabohona Ramle Mahagiluina Bina Faraga Pukre. CM the Cheerloaduna new civil secretary ta high level security meeting Pangtokre. Pausandona Pijari. Kuki Militant Singna Ukrulgi Sanagai Tel Naga Village at Landakhre, Sarkargi Tawongi Mayokta Mars Kunmatoida Litanda protest rally Pangtokudori. Ukrul district ta Kuki amasung tangkulani gi marakta ungkhatnabagi chang asi leptana hengalakli ngarang nungthelsu Kuki Militant Singna Ukrul gi Sanagai Tel Naga Village ta RPG yauna afaba makhalgi nongmai sing sizinaduna akanwa mongda Landakhre aduma pu thodok aduda kana amatadi asokopan yaukhide maragasida tangkhul nagalongna sarkar na reason aduda santi purakna bahonabagi mahutta karimata thausadana leire haina yaningdaba phongdokduna March 18 litanda protest rally chatlagani haina langthokkhre Sanagai Tel Naga Village ta Kuki khulai pabasina attack tawkhiba thodok adugi matangda Sanagai Tel Village authority gi maikedegi phongdokhibada ngarang nungthil pung ahum lom tabada Kuki Militant Singna khul aduda namfu de changsilakpadagi nakal ani gi marakta unkhanaba adu thokhibani Kuki Militant Singna khul aduda toine attack tawbugi thawong sing chathai ngarang nungthil pung ahum lom tabadagi khul aduda RPG yauna afaba makhagi khulai sing sizina duna attack chatharaba matung nobidam pung nipal lom tabadagi nongalamdai pung ahum minute kuntra taba phawba attack chatharaki ngasi su pung 3 minute 15 rom tabadagi pung 8 minute kuntra phawba nongmai kapsinbagi thawong chatharaki adubo hauzik makhatana irang adu jauthorapagi mamidi ude thazaba yaba pawgi source amagi matung indadi kampopi amasung cycle da leriba Kuki Militant Sing area aduda changsilakre hari Sanagai Tel khulda khut thoknabagi thodok adugi matangda police ki pauna haribana afaba makhagi khulai sing paiba Kuki Militant Sing aduna Sirara khong naga khulda namduna changsinaba hotnarakpadagi attack adu chatharakibani Thodok aduda Naga volunteer singna athingba pinaba honabada nakal anigi marakta minute 10 rom nongmai kapnakhi madugi matung tarakpada Kuki Militant Sing aduna nungthil pung 5 rom tarakpada Sanagai Tel Naga Village ki marak nakna leiba lungtar hildagi nongmai kaptharakhibani hairiba jaga ani asti Litan police station gi manung chana leiba jagani makhatana Mongket Chefu Village su nakal anina nongmai kapnabagi thodok thokhi Nakal anina nongmai kapnaba aduda automatic weapons sing amasung single barrel sing sizinaramba yai haina police na chingnari adubu chap chana karamba khulai sizinabage habadudi chap chana confirm tawungamdri hari Manipur state ke oina LPG amasung petroleum products sing stock asi marang kaina leri maram asina miyamna panic buying tobiganu haina KFNPD na phongdorakli Western Asia gi Iran amasung state of Hormuz marakta Sokna ribalan asina maram oraga India amasung Manipur state ki oina LPG gas ki supply da awat palerakadra haina miyamna mipaiba pongna duna state asida miyamna LPG panic buying tawbugi masing hengalaktuna athanba gas cylinder sing tungshinduna thamnaba honari thawong sing asibu yengshinabagi damak Imphal da leba Directorate of Consumers Affairs Food and Public Distribution CAF and PD Government of Manipur gi head office ta control room ama hangduna department asigi official ahumna miyamdagi lakpa complaints sing monitor tawnaba honari loinana Manipur state ki oina LPG amasung petroleum products sing stock asi marangkaina leri Maramasina miyamna panic buying topigan hari department asina phongdorpagi matung ina consumer sing amadi miyamna petroleum products sing amasung LPG sing amari lenaba complaint khangning ba information sing hariba control room asidagi natraga mari lenaba district monitoring committee sing digi akupa marol sing khamba yagani hari hiramasigi damak hawbam bobby sing CAF and PD gi officer on special duty na yengshinaba assign tawkhre hari CM na Cheerloaduna new civil secretariat ta high level security meeting pangthokkhre state asigi hauzik oiriba law and order gi phibam asiga mari lenana ngasi chief minister Yumnam Khenchana mantri pukhida laiba new civil secretariat ta ahanba oina high level security meeting pangthokkhre
Hairiba mifam aduda Manipur Sarkar ki Chief Secretary Punit Kumar Goyal, Manipur Police ki DGP Rajiv amasung Security Advisor Kuldeep Singh su yauki hari. Mifam aduga mari lainana Chief Minister Y Khemchana mahaki account da thagalakhiba warolamada hairibadi ngasi pangthokiba high level security meeting aduda state asida santi tangdulai taba amasung chakhwat tharangi thabaksing hena mapung fana athuba matamda paikhatpangam nabagi matangda ahenba miyeng thamduna state asigi administration amasung governance ki oiba thabak thoram singi matangda yamna kupna khanaki loinana lairiba sarkar asina miyam prajagi yaifanaba thabak thoram sing paikhatpa yauna daita leba government ama oina punna thabak paikhatminabagi firep adu hena jeksin hanki hari Lesemba sana jauba khwaidigi lairaba anisuba MP oire Rajya Sabha gi MP singi lanthum amadi criminal case lauthokpada Manipur gi ningthau amasung Rajya Sabha gi MP sana jaubuna khwaidigi lairaba anisuba member of Parliament MP oire Manipur gi ningthau lesemba sana jauba Bharatiya Janata Party ticket ta Rajya Sabha gi MP oirakhi Mahaki lanthum sumna tangi lak manga khaktani haina lauthokli maduna maram oraga mahak MP singi manungda khwaidigi lairaba MP orakhibani Aam Aadmi Party gi Punjab tagi lakhiba MP Sen Valvir gi lanthumna lupa lak ahum khaktamak oibana maram oraga mahana MP singi manungda khwaidigi lairaba MP oire Association for Democratic Reforms ADR na Rajya Sabha gi MP singi lanthum yengshilaba matung wafam adu phongdorkhibani makhoi gi matungda Trinamool Congress ki MP Chief Varakna lupa lak mapan git lanthum leibaga lunana ahum suba lairaba MP ni hari MP singi marakta khwaidigi lanthum leiba MP na BRS ki MP Bandi Partha Saradina oire mahaki lanthumna lupa crore listing mangaga chahum lei hari mahaki matungda AAP gi Rajendra Gupta gi lanthum lupa crore listing mangaga Yankai Hundo Labour Lunana, Anisuba Quadigi Paisa Piper MP Odi. Aduga YSRCP Gi Pala Ramiredi Nalupa Crore listing Aniga Changa, Humdratre Leduna, Humsuba the lady. Kuki Militant Singna Chandelda Village Chip Amahat Nava Honaramle Mahakiluna B Parapu Cray. Ngarang Marstara Mapangi Numidang Weramda Kuki Kulai Babisingna Chandel District Manung Chanba Ravalan Village Ki. Chipuna hatna bohotna ramle aduga mahaki loina bina faraga pukre thawong adu anal renrungwan tangbi chapik karong branch na akan momongda kandem tawi hari paw asina makatana hari bana afaba khalgi khuchu khulai paiba Kuki Militant ni chingnaba singna miye manga romna ngarang numidang wairam Ravalan village ki chief songpi Ngaramarumbu hatna bohona khibani khulai paiba miyoi sing aduna ngarang numidang pung 3 lom taba matamda village chief asigi mayumda changlakhi matam aduda mahaki loina bi adushu imungda lei Kuki khulai paiba sing aduna village chief asigi imungda namduna sangsina bohonar khiba aduda village chief ngaram lungnam madupu thingduna mahaki imung manungbu asoyangam thokhandana ba honakhi matam aduda Kuki khulai paiba sing aduna nomai kapsilakhibani thawong adu chief asigi punsida hatke haibe amayaung atamnana chathakhibani thawdog adugi matung tarakpada Kuki khulai paiba sing aduna village chief asigi loinabi adu faraga mapanda ngaiduna leriba gari amada haplaga pukhibani adubu thawdog adu imung manung amasung khunja singna khoirau launa rakpadigi Kuki khulai paiba sing adu sajik tampalomda chensin khri hari ngasi Manipur gi mafam khara da parapna nong churaba yai hari Indian Meteorological Department gi report matung ina ngasi Manipur gi mafam khara da paraptagi mayai oiba sangda nong churaba yai mafam khara dadi akhak arau yauna nong churaba yari hari amaromda Indian Meteorological Department gi report matung inadi nongchup Bengal gi sub Himalayan amasung Sikkim da ngasi akan mamonda nong chugani lonena numit nini humni asida Karnataka gi samudra khongbal awang nongpok state sing Tamelongda Puducherry Kerala da akhak arau amasung len yauna nong churaba yai hari Manipur kanaba honabada haurakliba mahirui shinge achoba thodang lai haina changkhonbana phongdorakli Manipur kanaba honabada haurakliba mahirui shinge achoba thodang lai aikhoina aikhoigi thodang masak khangdraba atopa aikhoigi laibak asi ngakpi senbi gani haina leragadi mitopna langoi chanslaktuna mitop ki makhong kolagi hingba habadu oirakani haina MSU ki Secretary General Salam changkhonbana phongdokhre MSU na sinduna realized to
Save the Indigenous People of Manipur haiba hiramda thabum ama chupna pangthokodoriba 93 suba mikap thokpa thabum thoronggi manung chanangasi Wangkhai High School da pangthokiba academic campaign gi thoramda MSU gi General Secretary Salam Changkhon bana wafam asi phongdoloduna makhatana haikibada aikoina mahairoi ama oina lairik laishu ningthina tamduna achangwa mi ama oina ba hona ba haibasisu tawdraba yadraba thodang amani adobo madu khak natana aikoina lamdam asida kari thokli karamba phibam da lairi haibadusu khanglaga lebak asigidama karingumba kharadi tarumge haibasi khanguma thoktai asigumba kaya asi khangdana chatkiba mama lebak nushiba walakpana ngasidi lamdam asi mapi mapa leitraba hampoinaraba phibam amadi hingli aikoina iramdam asi ngakpi senbidrabadi atopana ngakpiroi haibasi kaufam thokte haiki Tamelongda nongmai Kapnakhre ngasi ayu pung nipanga minute kuntra rom tabada Tamelong district ki Tauksem police station gi manung chanba National Highway 37 Infantry Bamlambi gi sarukta leiba New Kaifundai da ZUF amadi NSCN IM ani gi marakta akanma mongda nongmai Kapnakhre nakal ani gi marakta nongmai kapna kibagi thaudok aduna maram oiraga manak nakpada leiriba khunja sing aki tujungba phawbadagi safagadaba mafam singda lanjinaki thaudok aduda nakal animaki oina kaya yamna asoka panyaw khrabage habadudi na phangbangam arubada maroiba pau amuka hana pizari Kuki Militant Singna Ukrul gi Sana Kaital Naga Village Landakhre Sarkar gi thawongi mayokta March kunma thoida litanda protest rally pangthokadori Kuki Militant Singna Chandelda Village Chief ama hana bohona ramle mahaki loina bina faraga pukhrei CM na chialoduna New Civil Secretary ta high level security meeting pangthokhrei Matang asida loyalam E-PAO na Militancy pau people lezare tabili bakudi mapu amuka hana kurumjani